Lupa Lakh Humputara Lising Kuntra Mathoi Chatruka Subna Amarongi Oigadaba Gold Pass Infalgi Beauty TIKENDRAJIT International Airport Agi Customs Division Infal Amasung CISF ki Personal Singna Meeoi Amadagi Phagatpa Ngamkhre Hiramasiga Mari Lainana Customs Division Infalgi Joint Commissioner Thathurakwa Charol Amana Hai Akaknaba Pawama Fangbadagi Ngarang Numit Yungba Matung Pung Amaga Minute Yankini Thoirom Tabaduaida Customs Division Infalgi Anti-Smuggling Amasung Air Intelligence Unit Amadi CISF ki Personal Singna Gold Pass Puraga Lakpa Meeoi Amadi Tian Tauki Meeoi adu makataba legal thabak thoram sing laukanaba Customs Division Infal gi office ta puraki Meeoi aduna puraki ba packet adu Customs ki office ta hangdoklaga yengki maduda atopa leibak ta ki purapu oigani haina chingnaba oval sap ki oiba gold pass akum phangba ngamki hairiba gold pass adu pharaba Meeoi adugi amangthongda rubber set na nimthina yomlaga purakpani Lupa Lakh Humputara Lising Kuntra Mathoi Chatruka Sumna Amarom Oigadaba gold pass adu gram Chamapan ga Humputara Nithoi Dasmik Ani Nipan Lumi smuggling gi thabak asida atai chenaba Meeoi sing phanaba makataba thijin humjin bagi thabak lokhat pa haure hainasu cherola sina makatarakli